Ngasi Imphal Phongnakiba Pause Singi Headline Sing Pathokchari Naharolgi Thodangda Kuki na Moregi State Force Tai Ising Yauna Jana Thaknaba Sing Phanghandanaba Akan Wawa Pham Thamkhre Kuki Nupi Sing na Central Force Sing Yauna Leitanaba Irang Haukhre Kongba Marugi Mark Sing Thaktagi Kuki Sing na MEITEI da Nongmai Kafsilakre Sana Laipakta Kuki na MEITEI ama mangak lelaga hatkibagi video viral Nazareth-gi halakhidraba Navy gi hakchang polang police na phangkhre Kuki nupi singi drama MEITEI gi mitang changi haiduna AR tankhre Moreh da leiba commando singda pot yolam labadi charak pigani haina volunteer singna phangkhre Rongmai ani nongmai chingdol da phajilaga thamduba yaning di haina jet chumna phangkhre Ichal Express da Parliament ki budget session haukre mifam asina hauzik leiriba Lok Sabha ki aroiba session oiragani MSPDSL na akanba warning torakli mai ran basing chahi ahum jail da thamwa fine thian ba yai haina phongdokre class 11 12 ki exam center khanba yaragani Pokna famda awang nongpok ki state chingda tokhai taning ba ki thodok sing mapung phana hanthan ba ngamle haina president na phongdokre indoor da di amot akai sing tha amada lupa koti ahum mari talhauri Sangai Express da khungak pa ani kautrukta puna leirol changadori Moreh da AR ga Kuki nupi singa mukna khre state force da ising phawba pi da na ba khanghan khre Huyalan pauda Manipur gilan loidre sanje lok amasung kongba maruda Kuki militant singa combined force ka kapna khre Khwairaman Kaitel manungda heavy vehicle sing changba yaro haina lenga ki order mawalaudre athing ba thamliba gari makhal singna thousindingba matamda thousilamba thengnare Good morning Manipur miyang tabiri bupo na magpo magkagmayim TAJIDA na taram na okchari hausay pau sandok na pijari Huyalan pauda Manipur gilan loidri sanjen lok amasung kongba maruda Kuki militant singa combined force ka kapna kre Ngarang nung tilpung aniga minute tara rom tarak padagi kadang ban chingthak lomdagi Kuki militant singna bom amasung nongmay kafsilak pada khulngakpa khunja ani siraga ahum na asok apan nang kiba thodok na Manipur gi leptana chatharak liba lan gi aroi balan fam Oiram dabadagi ngasi ayuk anganba pung marirom tarakpada Kuki militant sing na Imphal East District Sagolmang Police Station na konba Mag Hill Range tagi Sanjel Lok amadi sinam khul tamna kaptharakpadagi ising thombi post leiva commando amadi VSF ki command force ka khuthok na kre Thodok asi ahan bada Kuki militant sing na MEITEI gi khul sing asi tamna kumtharakpadagi makhoibu henjil halak tanaba combined force ki maikai dagi ahan ba nongmai round khara kaptuna Tan khat na bahot na khivani adubu masigi ona taina bada Kuki militant sing na khut halaktuna combined force tamna nongmai kafsilakhi Nakal ani gi marakta khuthok narakpada khul ngakpa singsu yawsalaktuna nongmai kapa yawki thodok asigi pau tabadagi Sagolmang PS ta Station tawduna leirakiba STPO lamlai amadi PS asigi o sina luchingba team sing changsilakpadagi nakal ani gi marakta khut thokna ramba adu lepna ke hairi amaromda ngasi ayuk pung 6 makhairom tarakpadana kongba marugi mathakta leiba chinggi saruktagi yauna wakan range tagi Kuki militant singna amuk hana MEITEI gi khul sing tamna nongmai kafsilakhi Kuki singna nongmai kapa horakpadagi wakan chingthakta post hangduna leiramkhiba Kunitoi suba Assam Rifles na Kuki militant sing amasung khul ngakpa khunja singi marakta makhata na khuthokna danaba nakal animakta onsin duna nongmai round khara kapsin badagi makhata na Kuki militant sing na nongmai kapsila khidre amasung khul ngakpa singi maikai dagi su handuna khuthokna khidre hairi Amarom da ngarang numidang pung 9:04 rom tarakpada Churachandpur district ki manung challagasu Moirang police station na koliba bunglon Kuki khul manakta bom ahum thangna na pokai badagi makhol anakpada leiva kunja sing na tawa phangna ki hairi adum oinamak bom sing adu kanana karigidamak pokai hanbano haiba khangbangam khidabaga loinana Masida miyoi sing asok apan yawbra haibagi matangda su khangbangam khitri Kuki militant sing na MEITEI da onsin duna attack chatharakpadagi Matangda panba yaba thodok amana ngarang numidang warang pung 5:30 rom tarakpada KAKCHING district ki manung challiba sugnu awang laikai tamna Kuki militant singna lalomphai chingthaktagi nongmai maru tara rom kaplakpadagi sugnu kaithel da leiramba miyam kaiduna chena ki hairi Adum oinamak thodok asida miyoi amata asok apan yawkhidrabasu ngasi ayuktagi hauraduna mafam asigi khunja sing kinabadagi thoknaraktuna sugnu kaithel khuntak lansi ki hairi Huyalan papausigi ani suba pauda Khwairaman Kaitel manungda heavy vehicle sing changba yaro haiba lenga ki order mawalaudre
ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯒꯥꯔꯤ ꯃꯈꯜꯁꯤꯡꯅ ꯊꯧꯖꯤꯟꯅꯤꯡꯕ ꯃꯇꯝꯗ ꯊꯧꯖꯤꯜꯂꯝꯕ ꯊꯦꯡꯅꯔꯦ꯫ Manipur piklabasu mising leptana hengalakpaga iroinana makhal kayagi garisinggi misingsu ising ichaudona hengalakpadagi hanadagi leirakpa lambisingdi pakthok chauthorokpa nattabanina chathok chasin tawriba miyamda ka hena khudong chadaba mayoknarakpadagi Manipur lengaki Directorate of Transport ki Director na haukiwa March 2026 da thokiba order amagi matung ina khwaraman kaithel na konchiliba mafam kharada akaknaba matam piraduna heavy vehicle sing chathok chasin tawba yaro haibagi order thokrabasu kanamata na mawalo Order asigi matung ina khwaraman kaithel na konchiliba mafamsing oiriba Pauna Kaithel, Thangal Kaithel, MG Avenue, Dharamsala, Alugali amasung Khuyatong lambi paringdana Jaslan Province Point dagi Khuyatong Traffic Point fawbagi manungda numit khudingi numit pung 9:30 dagi hauraduna ayu pung 3 fawba chaka 3 amasung masidagi hena panba heavy vehicle sing yaudana Medium light chaka ahum natraga mari panba gari sing changba yagani hairi adubu Transport Directorate na changba yagani haidona piriba ayaba pungpham asigi wangmadadi khwairaman kaithel gi maru oiba mi chinba mafam sing oiriba area sing asida medium light chaka ahum natraga mari panba gi hauraga chaka 3 panba amasung masidagi hena Masidagi hena panba gari sing satuk sasin tawba yaroi haibani aduga Directorate asigi order asibu Imphal Municipal Area sing dadi Traffic Control Police na thabakta onthoknaba hotnagadabani haina supalli aduga order asimag Imphal East amasung West District ki TRPC gi Chairman su oiriba Transport Minister na free site tawdana pangthokiba Traffic Regulation and Parking Committee asigi mifam na lawkiba Miscellaneous Agenda number B gi matung inani haina supalli Committee asigi mifam asi January 10 2026 da pangthokibani hairi Thaurang asima khwairaman kaithel na konchiliba maru oiba mafam sing asi khaktana tana Imphal Municipal Area da miyamna sathok sasin tawbada akaiba amasung ayetpa pidanaba gitamak akhanaba lawkhatpani hairiba gari makhal sing asi changba yaroi hairiba pungpham singna ayuk pung 3 tagina numidang pung 9:30 fawbani matam asigi manungda nongmaijing natraga suti leiba numit natrabadidi lengaki loisang singi employee sing tongan ma mahai sing Mahiroi sing yauna Essential Service ta leiriba layeng sang mai ising yauna mathau pangthokliba Security Force sing amasung makhoi gi gari sing chathok sasin tawbada thoidokna lambi chilhanbagi khudong chadaba sing mayoknaribani Maram asina Transport Minister Chairman chu oiba Traffic Regulation and Parking Committee na mifam pangthoktuna kupna khanaraba matungda warip asigi lawduna thabakta onthokpa horakibani adubu phajakraba order asi indabadagi masigi wahanthok leiramba thengnatre Hiram asigi matangda Traffic Control Police ki SP ga unarubada mahakna hai transport loisangna thokiba order adugi matung ina Traffic Police na gari sing yengsenduna lakli adubo Traffic Policeman sing duty change tawbagi tanja yauna khudong saba lawduna thaujinarakpa yawi adugumba gari sing thengnarabadi fine aduga hauzik Leiriba Law and Order gi fibam asina maram oiduna Traffic Control Policeman sing udringaida hekta thozilakpasu yawi hairi Traffic Police ki maikaidagi Imphal City manungda gari achauba sing changhanbagi mahutta Diversion tawhanabasu hotnai masigidamak proposal thagatkibasu leire adubu order oina thoropadi leitri haina rakhe Adum oinamak Imphal Ring Road Chemgal agani haina rebinana gari achobasing divert tawnabagi lambi sing soidana leirak hairaki panba yabadi Traffic Policeman sing na yengsilabasu khwairaman kaithel manungda ayuk nungtilda JCV thozilamba thengnakhravani order asi tasengna ngaklibra natraga thugari bra haibadu yengsinabagi damak ngasi January 19 gi numidang pung 8 makhairom taramdaida Thangal Kaithelda pause asina chatlaga yenglubada Achauba truck sing thauzilaktuna masida haplamba pochai sing godown singda honjilamba thengnarangkhe Amaromda Transport Loisangi Director unarubada mahakna heavy vehicle sing ase bazar manungda haibadi Pauna Thangal Kaithel MG Avenue na chingba changbada athingba piba pungpham sing leikhre thokiba order adugi matung ina Traffic Police na control tawgadabani hairakhe Sangai Express da khungakpa ani kautrukta puna leirol changadori afaba makhalgi khulai paiba masing yamlaba KUKI militant singni chingnaba singna ngarang kautruk amasung kadangban area da landaraktuna hatkiba MEITEI khungakpa ani gi hakchang sing loduna kautruk area da puna leiron channaba yana leire ngarangi thodok aduda Imphal East Palace Compound leiva Nongthomba Michael Kuntrahomdoi apokpa imo amasung Imphal West ki Sagol Tongba mamang leikaidagi Maisnam KHABA Allies Ibomcha Kunhumdoi apokpa Hemanta leikidabani
Leikidaba khungakpa anigi leikaisingda ngarang amasung ngasi pangthokiba tongan-tonganba mifamsingna JSC amamam semkibaga loinana tongan-tonganba warepsing lawki amadi warepsing adugi matangda Chief Minister N Biren ga tongan-tonganna unabada yanaba purakpadagi haksangsing lawduna punna leirol channabagi wafam lakhibani tongan-tonganba paugi likhunchingna hai Manipur government miyamgi punsi ningtamba amadi lan thungak senba ngamdrabanina punamak asi ngakthoknaba songthoknarakliba volunteersingna tangai fadaba training fangangadabani haina Chief Minister Nongtombam Birenda Michael Mihat kamari lenana semkiba JSC na taksinbada Chief Minister na yaningba phongdoraki hairi Imphal West District ki manung chanba kautrukta ngarang kuki khulai paiba miyoisingna bom amadi nongmaina landaduna tamthiba mongda hatkraba Nongtombam Michael Mihat ki Mayokta semkiba JSC na ngasi CMN Birenda memorandum pishindana mahaki wafam asi taksinbada Chief Minister na yaningba phongdorakivani Konung nampakta leiwa konung leikai youth club amadi maira paibi singna ngarang numidang leikitraba Michael gi mafamda haikat leikat tambaga loinana miyamgi mifam ama pangthoktuna JSC ama sengki JSC against the brutal murder of Nongtomba Michael gi convener Moirangtham Ibopisa co-convener Thoksom Heramani amadi member ahong ngarang khanke JSC gi mihut kangbu amana ngasi CM ga hakthengna unabaga loinana memorandum ama pishinduna Mataki wafam asi yauna tongan-tonganba warolsing thabakta onthokpinaba taksinkhibani JSC na CM da taliba wafam sing leikitrabasing gi imung manungda ex gracia gi mathakta government ki thaba ama pigadabani tamthiraba mihat asida chenaba miyosing faraga levak asigi logi matung ina choirak fangalu haiba yauri miyamgi punsi amadi lantung ngakthoknaba chongthorakliba volunteer sing da tangai fadaba training sing fangalu haina so taksili Mataki wafam sing asi tabakta onthok trabadi leikitrabagi haksang lawro haina so memorandum asida palle Adubu taliba demand sing adugi matangda Chief Minister na tawba yaba tawgani haibagi thazaba piraki haina JSC gi convener na phongdorakli Jenims mokta leiriba Michael gi haksang sung asi postmortem tawkre amaramda leikitraba KHABA gi haksang di ngasi gi oinadi postmortem tawdri adubu mahaki misi asiga marilenna semkiba JSC ga yanaba purakibadagi hayeng postmortem tawraga haksang animak punna leirol chalaba yana leiri hairi Michael misi ga marilenna semkiba JSC na punna leirol chanba pambagi wafam Chief Minister da phongdok khibaga loinana makhoina leikidaba kautruk area da oina leiron chanbagi apamba phongdokpada Chief Minister na yaningba phongdorakpaga loinana mathauta ba thabak sing lokhatnaba mari leinaba singda khangan kre hairi Amarom da KHABA misi ga marilenna semkiba JSC ga sungasi Chief Minister ga wari sana khibaga loinana JSC na taliba demand sing adu yenglaba tawba yaba punamak tawgani haibagi thazaba piramkhibaga loinana hayeng hakchang claim tawragani hairi Sagol tongba mamang leikaidagi maisnam KHABA LS ibom jamisi matangda sung asi leikai asida leiva Recent Higher Secondary School gi lampakta miyamgi mifam ama pangtoktuna JSC semduna warep nipan lawki ngasi ayuk pung 11:30 rom tabadagi hauna pangthokiwa miyamgi mifam ama CSO maira paibi amadi local club ki mihu chengsaru yaki warep sing adugi manungda lengana kuki militant sing dagi su khudakta lakthok hanba Periphery areas in the State Security Force matikchana thamanba Manipur da NRC Manipur da NRC khudakta chan ahanba leikitraba KHABA gi imung manungda ex gracia amadi matikchaba government job ama pihanba amadi kunithoi AR khudaktagi lokthok hanba haiba wafam sing yauki KHABA hatpagi mihatpa sing pung nipan gi manungda faraga matikchaba chairak phanghanba hairiba warep sing asi lengakna thabakta onthok trifauba KHABA gi asiba haksang lodaba amadi khongjang changsinba haiba wafam singsu ngasi mifam aduda warep nakhi Sanga Express ki ani suba pauda MOREH da AR ga KUKI nupi singa mungna kre State Force da ising phauba pi da naba khanghan kre Myanmar ga lonaba Manipur gi border town MOREH da hokiba matam khare sida thokliba pamdaba thodok singa mari lenena ngase Assam Rifles na KUKI khun amada changduna thi humba gi thabak chathanaba thorang tawbada KUKI nupi singna thingbadagi kanna mukna kre amarom da MOREH da leiriba State Force da maral kaya sijinduna lauthokinaba KUKI nupi singna hokiba matam kaya sida Honarakpadagi makha tarakpa oina State Force ki miyoisingda MOREH da leiriba dukan amadi miyoisingna ising phauba piba yaroi haiba village volunteer singna khanghan kre Haukiba chahi lising aniga kunhumdoi gi mi ahumda Churachandpur dagi horaktuna
मोरे यौरक्तुना मोरेदा लैबा मैतै सिंगी युमसिंग अमदि दुकान सिंग मै थादुना अमसुंग थुगाइदुना मैतै पुनमक नमदुना तानथोख्रबा मतुंगदा स्टेट फोर्स सिंग लौथोकनबा कुकी लुपसिंगना अकनबा थबकसिंग लौखतुना लाखिबनी अहुमलोक हन्ना मोरेदा लैबा मैतै सिंगी युमसिंग अमदि दुकान सिंग थुगाइदुना अमदि मै थादुना लूट तौबगी मथक्ता मोरेदा लैरिबा स्टेट फोर्स सिंगदा मराल क्या सिजिन्दुना स्टेट फोर्स लैत्रबदि मोरेदा शांति लैगनी हाइना कुकी इनपी टेक्नोपल कांगपोकपीदा बेस तौबा कोटू अमदि चुराचांदपुरदा बेस तौबा ITLF ना फोंदोकपदा नतना लैवाक असिगी प्राइम मिनिस्टर अमसुंग यूनियन होम मिनिस्टर दा हन्ना हन्ना चेरोल सिंग थाबा लैरबनी लांदा सिजिनगदबा RPG मोटर स्नाइपिंग राइफल अमदि अतै सोफिस्टिकेटेड ओइबा खुलाई सिंग सिजिनदुना कुकी मिलिटेंट सिंगना स्टेट फोर्स की मथक्ता लांदारक्तुना मोरेगी SDPO TH आनंद याउना यामद्रबदा स्टेट फोर्स की पर्सनल सिंग अहम सिरगा कया अमना सोख्रबनी स्टेट फोर्स ना सेंट्रल फोर्स सिंगा खुसमनरगा लौखलकपा थबक सिंगदा मोरे अमदि मसिगी अकोइबगी यामलाबा खुलाई सिंग अमदि बॉम सिंग फागतपा ngamkibaka loinana ngasisu Assam Rifles की कांगबू अमना D-15 हाइना खंगनबा मफम अमदा चंगसिनबा होटनबदा कुकी नुपीसिंगना अकनबा मोंगदा थिंगदुना चंगहंदनबा होटनाख्रे ngasi ayuk pung 8 khara henba adwaida kuki nupisingna lambida famjinduna Assam Rifles की पर्सनल सिंग चंगहंदनबा होटनारखी अमदे Assam Rifles की कांगबूना नमदुना चंगसिनबा होटनबदगी कुकी नुपीसिंगना Assam Rifles की पर्सनल सिंग मसा पाइरगा इंदुना चंगहनखिदे हाइरि अदुबु कोना थंगददि Assam Rifles की कांगबूना नमदुना खुन अदुदा चंगखि हाइना पाउगी लिखुन सिंगना फोंदोरगली चैरक्सिदा SDPO TH आनंद हाटपदा चेनाबनी हाइबा मियोय अनि स्टेट फोर्स ना फागतखिबा अदु कंडीशन याउदना थादोकदबनी हाइना थाखिबा मतम हेंदोखिबदगी स्टेट फोर्स की मथक्ता कुकी खुलाई पाइबसिंगना लांदादुना असि अना अमदि अशोक अपन मयाम थोखनख्रबा मतुंगदा हौजिंगना स्टेट फोर्स ता इसिंग फावबा याउना पोट अमता पीबा यारोय अमदि दुकान सिंग थिंगदबनी हाइना खंगनखिबनी मोरेदा लैबा मैतै स्टेट फोर्स सिंग लौथोकि फावबा लाक्लिबा फेब्रुवारी 3 दगी हौना मोरेगी नुंथिन कैथेलदा हांगबा दुकान सिंग थोंग लोननबा विलेज वॉलंटियर टेक्नोपल डिस्ट्रिक्ट ना खंगनख्रे मोरेदा लैरिबा स्टेट फोर्स ता मराल क्या सिजिलदुना स्टेट फोर्स ता थकनबा इसिंग याउना अतै पोलम सिंग फंगहलंबा थेंगनरबदी यामना कनबा थबक लौखतकनी हाइरि पनबा याबदी मोरेदा मणिपुर पुलिस की IG अमना लुचिंगदुना मसिंग यामलबा स्टेट फोर्स की पर्सनल सिंग मथक्ता Assam Rifles BSF CRPF की Rapid Action Force ना चिंगबगी मसिंग यामलबा पर्सनल सिंग स्टेशन तौदुना लैरिबनी यामना पुनिंग चिंगसिनंगाई ओइबा वफम अमना मणिपुर गवर्नमेंट के सिक्योरिटी एडवाइजर कुलदीप सिंहाना स्टेट फोर्स दा लांदारगलिबा असे चुराचांदपुर संडल अमदि टेक्नोपल दा लैबा कुकी मिलिटेंट सिंग यावी हाइना नुमित खरनिगी ममांगदा फोंदोखिबदा नतना लांदारगलिबा असिदा म्यांमारदगी चंगसिलकपा PDF की मियोय सिंग यावी हाइबा इंटेलिजेंस रिपोर्ट लैरे हाइना सु फोंदोखरबनी पोकनाफमदा अवांग नोंगपोक की स्टेट सिंगदा तोखाई तानिंगबगी थौदोकसिंग मपुंग फाना हंथाहनबा ngamle हाइना प्रेसिडेंट ना फोंदोक्रे मोदीना लुचिंगबा गवर्नमेंट असिना लेवाक असिगी इंटरनल सिक्योरिटी मपांगल कंखतहनबा होटनबादा मिपुंग खुदिमगना उरे टेररिज्म नत्रगा भारत की सिक्योरिटी फोर्स सिंगना चपचाबा पाखुम पीरि हाइना प्रेसिडेंट द्रौपदी मुर्मू ना फोंदोक्रे ngasi पार्लियामेंट की बजेट सेशन की अहोबा नुमिता राज्य सभा अमसुंग लोक सभा अनिगे अपुनबा मिफम दा हाउस दा पीबा वरोल दा प्रेसिडेंट द्रौपदी मुर्मू ना हाई हौजिक जम्मू एंड कश्मीर दा सिक्योरिटी लै हाइबगी चपचाबा मसक उबा फंगले अवांग नोंगपोक की स्टेट सिंग दा तोखाई तानिंगबगी थौदोक सिंग मपुंग फाना हंथानबा ngamle mahak na hai government na lewak asigi ngamkhai sing da Matamga chana na infrastructure kya sengwatle hairiba thabak sing asi matam kuina dagi priority basis ta pangthok to na lakpa yaraba amani lewak asigi forcing na terrorism natraga expanism orebasu chapchapa pa khumpidu na lagli marmun haiki ladakh ki saruk kharabu India amasung China na munna bagi wafam haujiksu nakal anina ing sok lising aniga kundagi hauraga mifam kya pangthok to na laglabasu loishin bangamdana leiri Ladakh की गलवानदा इंग सोक लिसिंग अनिग कुनुथोइगी जुन 15 दा लेवाक अनिगी मुक्नबा अदुदा इंडियन आर्मी की लानमी कुनिथोइ लेखिद्रे वाइस प्रेसिडेंट जगदीप धनवीर PM मोदी अमसुंग महाकी कैबिनेट कलीग सिंह लोक सभा के स्पीकर ओम बिरला कांग्रेस की सोनिया गांधी अमसुंग मालिक अर्जुन खरगे ना अनोबा पार्लियामेंट बिल्डिंग दा पांगथोकपा मिफम अदुदा President na pikiba warol adu taki President haiki Jammu and Kashmir da matam amada kaithal singda mi thokpa kinaramba adu haujik ti kaithal singda mi na krik inare awang nokpo ki state singda tokhai taba pamba organization kaya mapung phana santi gi lambida lakre
Naksalgi violence mapung phana hantanaba ngamle chahi ka mirai biduna thamlamlaba lebak asigi mafamsing government asina ahanba oina chawkhat thorangi thabak kya pangthokre murmuna hai ngamkai ga tainabada leiba kunsingbo lebak asigi aroiba khungangni haina launaramba adu haujikte government asina khungangsing adu lebak asigi ahanba khungangni haina sakhangle khungangsing asi chawkhatnanabagi damakta private village program sing pangthokre haide Magna hai ki Andaman and Nicobar Island amadi Lakshadweep pumba athafa mafam sing hanadi chawkhatpagi mami tadana leiramba adu haujikte government asina matamga chanana facility kya sengbatuna chawkhathanba ngamle mafam sing asida Road air connectivity amadi high speed internet facility fanganba ngamkre chahol karagi mamangda Lakshadweepta underwater optical fiber tingba ngamle masina touristing amadi local gi miyamda chawna kanaba piri mahangna hai experiential district program gi makhada government asina laibak asigi district chama hena chawkha thorangi thabakta kumang chawsin hanba ngamkre khongthang asi mai pak pagalonena government asina experiential program su hodokre Government leivak asigi mafam kyada airport senggatpa asina kanaba kya piba ngamle masina maram oiraga awang nongpok ki state chingda tourist kya lakpagi record uwa fangle makhatana Andaman and Nicobar amadi Lakshadweep Island da chatningba fawhale hainasu President Murmuna phongdokhi Ichal Express da Parliament ki budget session haukre mifam asina haujik leiriba Lok Sabha gi aroiba session oiragani Parliament ki haujik leiriba tam asigi aroiba budget session ngasi lower amasung upper house ki joint sitting pangthoktuna haukre joint sitting aduda President Draupadi Murmuna wangangduna haudokhibani lengaki maikaidagi mifam asi mapungphana chathanaba hotnabada mateng pibinaba opposition party singda haijakibasu leikre Union Finance Minister Nirmala Sitharaman na February amada interim budget puthokani ngasidagi haukiba budget session asina Parliament ki haujik leiriba tam asigi aroiba mifam oiragani Lok Sabha gi Mikhal April natraga May thada pangthoknaba sem sari anoba lengak laklaba matung mapungphaba budget mifam pangthokani Parliamentary Affairs Minister Prahad Joshina Political Party khudimaki luchingbasing yauna mifam ama January 13 da pangthoke Parliament ki library building da ngasi ayuk pung 13:13 tabada all party meeting adu pangthoktuna chathagadoriba budget mifam asida mapungphana cooperation pibinaba khanghanke hanadagi chanarakpa ama oina tongan ba party singi luchingbasingna Parliament ta makhoi gi apamba phongdoknai loinana lengakna tongan ba agenda sing puthoknaba hotnabagi chanabi leirei ngasidagi haukiba Parliament ki budget session February 8 loigani mifam asida finance minister gi maikaidigi achoba announcement leigani haibagi thajaba leite mifam asina haujik leiriba lenga ki policy amasung welfare program singda akhanaba miyang thamgani expert sing matung ina women empowerment lairaba naharol sing amadi lomi singda henba miyang thamgani interim budget session asida finance minister Nirmala Sitharaman na malemgi oiba maru oiba wafam kya so phongdoknaba yai US Federal Policy amasung maduga marilenana wafam kya su serol asigi manungda lauthokani investigators singna stock market da ahenba miyang thamnabagi thausil kya su puthoklaba yai haina panari Ichal Express ki anisuba pauda MSPDSL na akalba warning torakli mai huran basing chahi ohom jail da thamwa fine thian ba yai Electricity Act lising aniga ahungi matung ina lona yadaba mongda mai sizinaba tarabadi maralaiba miyoising adu chahi ahum jail da thambage cherak piba fine thian ba natraga cherak animak phangba yai haina Manipur State Power Distribution Company Limited MSPDCL gi Managing Director Santi Kumar na miyam da khanghalakli MSPDCL na consumer singda pung kun mari mai pina ba hotnabada revenue chang naina phangba darkar oi amasung aina yadaba mongda Mai sizinariba singsu thingba mathau tai mai puthokliba company singdagi mai leibada MSPDCL na yamna sauna paisa changi amadi sale tanba leirakpa matamda mai puthokliba company singna soidana mai regulate taurakpa yai amasung Manipur sinba thungna chayol chupa pung kunmari mai piba ngamlaktaba yai mamal yamlaba HT consumer government consumer sing amadi LT postpaid consumer singna atonba Senfam sing adu chatliba chahi asigi February thau phawagi manungda pithok pinaba khanghaladuna
Karigumba pithoktrabadi mangzaunana notice thaba tawdana mai kakthakani aina yadaba mongda mai sijanaramba prepaid meter sangdana mai thalamba thengnare amadi makhatana thalamba yaurabadi consumer sing adu Indian Electricity Act lising aniga ahungi makhada action lokhalagani Electricity Act lising aniga ahungi matung ina aina yadaba mongda mai sijanaba tarabadi maralaiba mi adu chahi ahum phadok piba natraga fine thianba natraga chairak animak piba yai loinana consumer adugi mai Hona jariba asida mamal yamlaba consumer singna mateng pangbinaba MSPT sale gi maikaidigi appeal tawraduna sale aton basing adu athuba matamda singdokpinaba MSPT sale na appeal tawrakli Class 11-12 ki exam center khanba yargani Jirivam Higher Secondary School amasung Borobekta Government Higher Secondary School Class 11 amasung 12 thagadaba mahairoisingna makhoigi apamba exam center khanba yagani hauzik oiriba Manipur gi law and order gi fibam asi yenglaga piriba khudong saba adu launabagi damak February 9 phawbada candidate singna makhoigi apamba exam center khangadabani candidate singna makhoigi apamba center khanba adu ai bachelor oina makhoigi principal singda hairiba numit asida natraga mangjaunana pisin gadabani haiba Council of Higher Secondary Education Manipur Secretary KSH Asi Kumar na ngasi thokpa notification amana khanghalakli Sanalaipakta KUKI na MEITEI ama mangaklelaga hatkibagi video viral Nazaretagi halakhidraba Navy gi hakchang polang police na fangkre Koktrukta MEITEI khungak pa ani KUKI militant sing na tamthin hatkibagi irolena KUKI militant sing na MEITEI sahonaba mi mangakaklaga hatkibagi thadorakiba video viral ama police na imung manunggi miyoi singa loinana Khonguli bada sungnugi Nazaret khulda changkibadagi halakhidraba ngangom Navy gi thawai yaudaba hakchang polang ngasi police na mafam adwaida fangba ngamkre Thajaba yaba mafamdagi fangba paun hai Manipurda kangluk ki irang thokraba matung May 25 da KUKI militant singna Sero khulda nongmai kafsinduna landa sinduna MEITEI singi yummai thaki amasung miyoi kaya ama nongmai na kaftuna halamki miyamgi thawai kannabagi damak mamanaba singa loinana sungnu mandop lekaidagi ngangom Navy kun UKLF ki camp ta leiriba Nazaret khulda changkivani matam sangna KUKI khulai paiba singna Nazaret khulda lengdana leiraga MEITEI singda makhal makha kayagi attack tawraki maduna maram oiraga Manipur Police Commando gi personal sing amasung MEITEI khun ngakpa sing changsinba ngamkide akanbalan phangkaya maram soknaraba tungda MEITEI khun ngakpa singna Nazaret camp amasung KUKI singe khul tamna mai thake tawbadati khul aduda changkiba khungak panaha kaya ama halakide makhoigi manungda ngangom Navy su yauribani matam sangna mayumda halakidaba maramna imung manunggi miyoi singnadi Navy KUKI singna hatkre haina lobagalunina mathau mangam phawba pangthokravani asumna imung manunggi mipung khudimangna thodok adu thamoinungda phumbangnana leiringai charakta mi mangak kaklaga hatpagi video ama social media da viral oirake Sekna saba yum amagi mamangda oiramna makut thang ama paiba mamai khumba KUKI militant amana MEITEI na khoi kamdaugi yengo haina lawbaga loinana wakhal tadana leiriba Navy gi mangak samda hanjin thangna lenduna hatpagi video matek amakak ngarang miyamna uwa fangnaki miyamna di video matek adu koktrukta KUKI militant singna landaduna MEITEI khulngakpa ani hatkibadu oiraboi launarami pawasin hai thangna mangak aduda lendringai mamangda amasung mangak samda lenbaduda ngangom Navy ni haibagi chapchaba masak ulakpadagi imung manunggi miyoi singna khangba ngamki imunggi miyoi singna Nazaret khulgi saktam amasung social media da viral oirakiba mi mangak samda thangna lelaga hatpagi mafam adu khangba ngamki Maduna maram oiraga imung manunggi miyoi singna sugnu police station da asiba haksang thibinaba wakalaki hairi Pau asina makhata na hai KUKI militant sing maikai adomdagi seat nana takthokrabanina police na mafam duda imung manunggi miyoi singna maning tamna changduna mi manga kaklaga hatkiba mafam adugi khongulli ki tungda police na chingnaba yaba mafam sing takthokraga yengbada asiba haksang polang ama fangba ngamki saru polang oina fangbada Selam charamba firol sing adu ngangom Navy na sidringai da set kiba firol sing amasung mangak lenba matam da set kiba firol aduga chap manaramki maduna maram oiraga haksang adu Navy ni haiba khangbangamki saru polang phangliba mafam adu police na section na ngak sinduna thamlaga mobile forensic science ki team da paupi badagi laktuna kupna yengsilaba matung saru polang adu lakhalaga postmortem gi damak Jennings ki mokta thamkre
Sanalaipak pausegi ani supa pauda rongmei ani nongmei chindol da fazilaga thamluba yaning de haina jet chungna fongdokre Bisnupur district ki ngangkhalaiwai all pam manaktagi Jaleranggi mioi ani masakhangdaba singna nongmei chindol da faduna pukibagi thawong adubo Jalerang Student Union Manipur na akan mamongda yaning da fongdokre Ngarang numidang pung mangarom taba matamda masakhangdaba mioi kharana None district ki khawpum satu daidagi Gyanjilong rongmei apokpa Bora Chau Rongmei amasung None district ki Lafok Batiang village tagi Jinguanglung Malmai apokpa Paugilung Malang Maibu sakhangdabasing aduna faraga moirang tamna puki hairi mioi ani adutagi sale oina lupa lising kunmathoi yauna chawrakna lupa lak ani rongi polamsing mioi sing aduna mulhobaga loinana tamtina furaga hatkani haina kihalongkibani maduna maram oiraga mioi ani Layang bagi mathau tare hairi Jalerang Student Union Manipur na asiguma thawong asibo akan mamong da kandem tawbaga loinana asiguma thawong asik hangduna leiba ngamloi haina fongdokre Aikoini hiram asigi matangda lengakta thijinbina ba haijarabasu hauji phawbagi oina kariguma amata pakum pidri asiguma phibam asina maram oiraga aikoigi hak integrity amasung ningtamba adu ngaktuna thamnabagi tangai fadaba leihalle hairi state asida asiguma lo leitaba phibam ama lakhanba asina Maram oiraga furup singi marakta khaidoknabagi maram oihalakani haina 𝐆𝐎𝐎𝐃 𝐌𝐎𝐑𝐍𝐈𝐍𝐆 𝐿𝐀 amana hairi lamdam asida hauzik thokliba irang asi athubada loishin banaba lokhatpham thokpa thabak sing lokhatpi hairi lamdam asida khulai paiba kaya maningtamna thadokpa asina miyamda aki tuzungbagi wakhal fawale haina palle loinana masida lengakna na thairaga chatpa yaroi amasung victim sing aduda pifam thokpa compensation pigadabani Asigumba thawongi mayokta naga CSO sing amasung marilainaba naga miyamna punna lepminaduna aikoigi apunbagi lingzel amasung thawna adu unminarasi hairi Naharolgi thodangda PMO digi wasak tha 15 da MEITEI losingi haiba oiramle haina limitna fongdokre Prime Minister Narendra Modi na mikhal mamangda karigumba lebak asida BJP gi lengak laklabadi Congress na chahi 15 da tawba ngamlamdaba thabak sing tha 15 da loisingi haina Manipur miyam da wasakhiba adu thabak tawge haiba oiramdre madugi ona tainabada tha 15 da MEITEI loisingi haiba oiramle haina lamyanbe irabot memorandum integrated task limit na fongdokre Ngasi Manipur Press Club ta pangthokiba paugi mifam amada limit ki President Malem Thongamna mathaki wafam sing asi fongdokladuna mahakna hai mamang chahili sing aniga kunhumdoi gi mi ahumdagi Manipur da thokliba irang asi ngasi tha mapan faraklaba fawba Prime Minister Narendra Modi na wafam amata fongdorakpa leitri masimak yamna laibak thibani democracy chatpa leibak ama oiraga irang asigi warishin ama puraknaba hotnadriba karigino haina hangladuna sanglaba tha mapan asi kari sukhangda udabagum Prime Minister na luchingba ama oina tumina yengdona leithokpa yaningde makna makha taraduna mamang chahi gi KUKI militant sing na MEITEI da atamnana landa chathadana MEITEI yung kaya may thadok piduna miyoy lising kaya na mayung makay leitana sanglaba matam asi lanjena duna relief camp sing da changja famlaw duna leiri amadi micham kya amagi punsi KUKI militant sing imakuta loikre Chairak asida MP election gi sem sariba India amadi Manipur lengak ingi thawaidaba lengak lon asi miyamna yade haiba khangan bagi matam oire hairi Prime Minister Narendra Modi na Langjing achoba amadi Baige Chandra Open Air Theatre da pangthokba miyamgi mifam singda BJP gi lengak laklabadi Congress na chahi 15 da tawba ngamlamdaba thabak sing tha 15 da loishin gi haina makhopong na lauthoki adubu miyam da sakhiba wasak adugi wahanthok adudi MEITEI sing tha 15 da loishin gi haiba oiramle maram aduna February 15 fawbagi manungda state lengak na India gi Prime Minister bu Manipur da laknaba chebau thagadabani karigumba ngamdrabadi limit na Manipur gi miyam gi miut chinduna February 13 da kanglaipak miyam gi mateng loraga Imphal thadokduna Delhi da khongjang changsinba sem saba loire loinana Chingkhong chingya da khul ngakliba khunja singda wakhal sonthaba yaba thawna hanba yaba wahi wata kaya social media da sandokpiganu haina su mahakna makata na fongdoke Sanga Express ki National News ta Maoist ki attack ta CRPF personal ahum sire 15 soglei Satisgarh gi Naxalite ki arang na sokhalaba Bastar region da Maoist sing na chatharaki ba attack amada Central Reserve Police Force CRPF ki personal ahum sikre amasung atopa 15 na sokle haina official sing na fongdokre official sing na fongdokpa matung ina thodok adu ngarang numit yung ba matung
Pung amarom tabada Bijapur amasung Sukma district ki lonabada leiba Tekal Gudem Khun manakta thokivani. Director General of Police Asok Junezan Haiki area aduda CRPF Special Task Force amasung District Reserve Gardak apunba team ama patrolling chatlingaida Maoist sing attack tawraki attack tawrakpadudagi security personnel sing nasu handuna kafki haina fongdokladuna mahakna haiki thodok aduda CRPF ki personnel ahum si bagaloina atopa personnel tara manga soke video footage da Maoist sing nasu makoi gi miyo sing gi asiba haksang sing lokatpa uba fangki haina fongdokladuna DGP na haiki asokpa sing adu helicopter na Raipur da pukre laikhidraba personnel sing adugi maming Constable Devan Singh, Constable Pawan Kumar amasung Constable Lambargar Sinha kawi haina fongdokladuna official sing haike Lambargar Singhana CRPF ki chamaga yankai suba battalion gini amadi Devan Singha amasung Pawan Kumar na force asigi Komla unit ki chaniga ama suba battalion gini asopa punamak Komlawagi chaniga ama suba battalion gini haiba makoina fongdokle Panbay abadi haukiba lising aniga kunmathoi dasu ngarangi area adumaktada Maoist singna chatharakiba attack amada security personnel kunhumdoi ki punsi mangkibani maraksida BJP ki double engine government na Naxalite ki problem thengnabagi thabak kankhatpadagi Maoist sing ningba kairakle haina Chhattisgarh ki chief minister Bishnu Dev Sauna phungdokre Maoist ki attack da laikhidraba CRPF ki personnel ahum adugi Mafamda ikai khumnaba utlaba matung paumi singda wangangbada mahaki wafam sing phongdokhibani ikai khumnaba utpagi thoram ado Bastar district ki headquarters oiriba Jagdalpur gi Karanpur khunda leiva CRPF ki Komla unit ki camp ta pangthokhibani Saina hai ki Chhattisgarh da mahaki party na sakti pairekhibadagi matung double engine government na Naxalite ki problem thengnabagi thabak kankhatle masina maram oidana Maoist sing ningba kairi haina phongdokladuna mahna hai ki Ngarang Maoist sing na khanghaudana attack tawrakpadagi security personnel sing mishimina nangkhrabasu Maoist sing gi mayokta makhoi lantheng makhatana chathakigani mak Raipur gi hospital anida chatuna soglaba personnel singasu unaru re haina phongdokladuna chief minister na haike makhoina Maoist sing adu thauna fana thengnaki amadi haujik su makhoi gi wakal wangna leiri honggi wafam su pairiba deputy chief minister Vijay Sharma forest minister Kedar Kasep DGP Asok Juneta amasung CRPF amasung police ki atei senior official sing nasu laikhidraba personnel sing adugi mafamda ikai khumnaba utke Pongnafam pausegi international news ta Israel amasung Hamas ki marakta ceasefire tawraba yai Gazada Palestinian militant sing na fazilaga thamliba Israel macha kaya thadok hanabagi damak mathang sahiolda Israel amasung Hamas militant group ki marakta ceasefire lauthoklaba yai hairi Israel ki Defense Ministry na phongdokkiba matung ina awangba thakta wa khanabagi thabak makha chathari amasung nupi ahal amasung anaba Israeli sing thadok hanabagi damak athuba matamda Hamas ki ceasefire tawraba yai hairi lanfa punamak thadokpa yanabagi damak Israel Defense Force IDF Gaza Mapung phana withdraw tawnaba Hamas na davi tawri adubu madu tawbada Hamas na land mai pakli haina laukhigadaba maramna Israel na mapung phana withdraw tawbagi wafamdi yadri Qatar, Egypt amasung United States ki official singna santainabagi thabak tawduna Doha, Cairo amasung Paris ta mifam mathang pangthokpada ceasefire agreement sign tawnarakpa yabagi fibam sila kivani hairi Hamas ki makut leiriba lanfa sing thadok hanabagi damak Israel nasu jail da fazilaga thamliba Palestinian criminal masing yamna thadok nabagi wafamda yakre haina Israel Defense Ministry na haike paugi source matung ina Hamas ki makut leiriba Israel nupi mitam ahal amasung anaba mising thadok laba matungda ani suba batch ta Israel nupi lan mising thadokani hairi mathang sayolda lauthokpa yana leiriba ceasefire asitha amagi oiba yai haina paugi source kharana haike ceasefire manungda Hamas ki top leader Yahya Sinwar amasung Muhammad Dave Qatar natraga Turkey da chatnabagi ayaba pi haiba wafam asi Israel na reject tawki hairi mayambo amuka hana thagachari makhataba program gidamak miyeng taminasi